ꯇꯦꯟꯗꯛ ꯄꯥꯎ ꯈꯔꯅ ꯀꯣꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯡ ꯀꯨꯟꯒ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ LNCEZ Naga nupi amabu physically assault tawbada sienari kuki kanglukki lusingbasingna pung kunge marigi manungda victim amasum naga gi miyamda aibu oina lale haijagadabane masum thawdo sida sienari besing mari lena authority singna phagadabane haina phongdokre amaromdana Indo Myanmar ngamkhai lanbegi pass semba hokre Indo Myanmar friendship gate number 1 amasum gate number 2 anina lewani gi miyoi singna sanglok sangshin yanabegi damakta ngasidagi pass semba hokre ngasi hobu numita puna pass humpu sem khen spaw mun khatari kungu taruk suba sector Assam Rifles Palelgi Brigadier Robin Setterji na more da leiduna border paringi phibam yengsana amasum more da leiba tuan civil society organizations gi miyut sing unaduna wari sanaki hari atopa pawmana pokhaibada Nupimacha masiri Jharkhand gi West Singabum district ta Maui singna phumlamba IED ama pokhairakpadagi pikli Nupimacha ama sikre haina senior police officer amana phongdokre official duna phongdokpagi matungina thawdo du nan West Singabum district ki Tibilpo si khunda leba umang amada thokibani magna haiki sei tere khakta ngai ribi Nupimacha du umang dura singthiba satpada CPI Maui na phumlamba IED du pokhaibada netlubadagi pokhairakibani hari Manipur Top Channel gi maikai digi maru ebi I pau sing myam na thamjagi ahanbada kangla pau gi editorial myam na thamjari urphul waiful na myam kham thengna awaba mayunari Manipur ga mapalam ga phawna lambi oiriba National Highway Imphal Jiribam lambi semjin sajin bagi akan mathabuk sathari lambi sembagi thabak sathari ba sigi manungsana Sagolban lambi New Kasa Road ki Oriental College Gate mapa digi Jiri lambi tana ba sem sabagi thabak sathari ba si khumang sakshin do uba phangi lambi asinauna Tawkhaibaga loinana pakthok sakphuknaba honabigi thabak satharibasida concrete thaduna roller taktun sem sabagi thabak satharibasi athuba matamda cement oigera natragana koilas oirabasu athuba matamda thajindaba tarabadi lambi asida satok sin tawriba miyamda lambi gi khudong thiba kya thulakpa yabagi mipaiba lairi lambi tawkhaiba mari concrete tharaga koilas thaduna thambadi gi ka hena urphul hoduna lambi chatpasingda natana lambi gi nagyeta leiba yum dukan amadi school college institution singwa mathau tawriba miyamda laina makhal kyana naraklagadra haibagi singnaba lairi lambi gi nagyeta leiriba yum amadi dukan singda yamlaba urphul waiful paisilakpadagi imung amadi dukan leiba phirol yauna polam sairam sing sijinaba yadri urphul namaram oiraga sana thaknaba polam singda natana sak insang phawb sabada kengbagi awaba mayunari lambi sembagi thabak tawriba work agency contractor na miyamgi awaba kokhananaba koilas thadriba phawbigi oina urphul waiful lakshananaba yamna toini ising saiba mathautai haujuk semliba lambi asu urphul thokandanaba ayuk amasum numidangi matamda ising saibagi thabak matam khara satharami matam aduda lambi chatpa amadi lambi gi mataida leiba yum dukana singba urphul gi awaba khara makai koklami adubo lambi ising saibagi thabak lepkhibadagi lambi asida engine panma gari singna satkibada paithorokpa urphul waifulna pumam mambadigi amaga unadabagi lambi gi khudong thiba thokpa yawbada natana urphul na maram moiraga miyoi kya lokhu bu yauna lehau haubu yaunari Hauzik lambi semagi agency oiriba National Highway and Infrastructure Development Corporation Limited NHIDCL gi mari lenaba authority singna akhanaba miyeng sangduna miyam gi awaba ko honanaba lambi semagi thabak athubu matamda losinana bo hono hauzik sathariba loikham naidraba kumpuba mowong gi lambi semagi thawong sathaduna leirabadi khoisaunaraba miyam gi maikei digi lambi thingbagi khongjang satharakpa yabagi singna balai karigumba miyamna lambi thingbagi khongjang sing pak sana satharakpa thoklabadi sakot thaurangda thin thanabagi maram oirakpa yai hauzik sathariba lambi sembagi thabak khusu khumang chokshina koilas thaba yaraba maphamsingdi tangkak naina koilas thabagi thabak satharabadi urful hawba madi lambi satpasingda nungaitaba thoklibasing kokhanbada mateng oigani matam amada National Highway sem sabagi thabak BRTF na satharaklingaida lambi gi pak chawbodu pulap tawkhaiba lekhidi lambi edugi maya yauna nakal ama khakta tawkhairaga lambi semagi thabak sathari lambi nakal ama free thaduna miyam chatokishin tawhali aduga lambi nakal ama tawkhairaga semliba mafam adu mapung phana lusilaba matungda lambi aduna miyam amuk sathanba aduga semdriba nakal adu amuk sembagi thabak sathabana miyamda khudong sadaba amata thokan malaithi Matau sumna hauzik lambi semagi thabak sathariba sidasu koilas thaba yabagi phibamda leiraba mafam sing koilas thabagi thabaka
tuna lambi siembagi thabak satharabadi henu khumang sakshinanba ngambada natana lambi siemba miyam amadi lambi gi nagyeta leiriba yum dukan mahiloising amadi lenga ki tuan office singda urfuloi fulsingna piriba saithing singi khudong sadabasing kokhan mangangani National Highway Imphal gi Oriental College gate gi zari lambi siembagi thabak satharibasi athubu matamna lusin hananaba mari lenaba work agency amadi lenga ki mekedi gi akhanaba miyeng changbasumi State ama sakotpegi maikayda kumang saksina na buhonabda state adugi lambi thongi phibam phana thama mathau tai heba kangla pawgi editorial ma'am special content moina thamjari amaromdana MLA Khaute ga yumthangnaba yum ama mai chakhre ngasi nungthil haibdi ngarong thil pung ani rom tarakpadi Imphal PS ki maningda leiriba Jail Road ki Old Ambulanda leiba DGP oiramadi ki housing MLA oirab LM Khaute gi yumthangnaba yum ama mai chakhre hari Thaudosugi Pautabadi Fire Service ki team Sanchilakuna Mai Mutanabona Kiadu Manama, May Simatokram Horaktuna Saki Banohaiba, Kangmam Kidri Amalomdana. Our soldier Christian Sandorako Tinga anti conversion laws at Nahana Batarang Okre, STS Yaun Atopa lining the Christian on Crevisin Kudong Sabamata, Pangloidori. Awang nang po station maru ay na asama amasum Arasal Paris the Christian lining sa kraba tribal sing schedule track status katanava taurang tauri have report marakta matamamada nepha na kangnaramba Bhutan Myanmar amasum China galona riba Arasal Paris Christian lining sandora po tingnava 1978 pass tawkraba anti conversion law sa nahana ba taurang tawbokre ek asigi matungin atopa lining de Christian lining satkraba schedule tribe amasum schedule casting the Indian constitution apiwa kudong sabasing amata phangloi masigaloidna Christian satkraba tribal sing schedule tribe ama oibi kudong saba phangbasing loina kakhanaba demands tawba horakli center da lengak pariba BJP amasum Rashtriya Samsevak Sanghanigi Makaidigi India tribal amasum Dalit sing Christian lining onthokpa thingnaba thaurang kya pekhatuna lakli India na maning tambalaiba ama oiraba matung English nga magsamapan ng yangkayda thokiba presidential order amana khwaidigi sawba madi mapangal kanba anti conversion law oiduna kanagoma tribal kangbu ama masagi lining thadolaga Christian lining satkiba taragadi hana tribal oiringai phanglamba sarkar gi thabak sathabada reservation ama sumai masing tamara phanglamba kudong sabak kya mangjagani haiba wafam yauri Arunachal Pradesh asi major tribe kunga taruk amadi sub tribe Lising Amahenman Kundaba million 1.3 level state amani. Arunachal gi ahan masters asi 1957 da Assam ga lonaba East Siang district ki Rayang Khungwang da lengatki. Ngasidi Arunachal gi apunba mising gi sada kuntra Christian lining sakre. Hindu lining satpana sada kunga mapan, Buddhist lining satpana sada kunga taruka point ani amasam atopa lining satpa kangbu na sada taraga matuga point ni pan oidi. Haukiba sa ikuntra ki matamasida Arunachal Christian lining satpa migi masing khongjel yang na hengalaki. Amaromda Arunachal da satnanaba thaurang tawribi anti conversion law si 1978 ta Arunachal na union territory ama oina leiringai matamda presidential order amana enact tawkiba law amani adubu law si leirabasu satnadana nahan makai namsinduna thamlubani law si gi makhara kanagomba pastor ama non Christian ama bu Christian lining satnana honarambagi dama sei tara jail thamba yabagi dandi yauri law si Arunachal da satna halakpa tarabadi District Administration natragana police na lana sisinnarakpo yai haina Christian lining satpasingi maikaidigi nungnangba phungdurakli kumja English singaniga taragani pan Arunachal gi minister Pema Khandu na Arunachal Pradesh Catholic Association gi thoramamada state government anti conversion act asi repeal tawnaba khanari haina phongdokhibani ngasidi adugumba Pema Khandu gi sakar aduna Arunachal Pradesh ta Christian lining sandokpa thingnaba anti conversion law satna hananaba thaurang tawrakle hainasu paw muna makhata na report tawri loselak poina topa paw mun Arakan army na junta ga political dialogue sathanabagi damakta thong launa hangdoktuna leikhankhre Rakhine state ki ayamba lamdam gi saruk sing control tawsinkraba Arakan army na nahungna maru eba town kya ma khudum chanchin khiba serasida Myanmar military junta ga political dialogue sathanabagi damakta sem sadun lei haina phongdokhre China na broker oiraga junta gi boss oiriba general Min Aung Halaing political dialogue sa thanabagi damakta Arakan army na sem sadunu lei haina khanki insurgency singna Rakhine state ki kha kham thengbada leiriba gawa town na hongna loksin kraba matung tarakpada wapam asi phongdokhibani Rakhine state asi Myanmar gi Yangon gi awang su pangbada kilometer samaga marfuga mangarom lapna satlaga leibani
English Singaniga Kungamari ki sahi lusalak sarukta Myanmar military junta si rebels ki makuta maiti ki bigi sang sengalaki Hauzik lairiba Myanmar ki internal gi oiba issues military gi oina solution purak gi muhutta political gi pamba issue sinaduna sangtai na ba purak na bigi damakta Arakan army na matam supada thong launa hangduna lei Arakan army ki spokesman oiriba Kain Thukana Fungdoki Wapamada, rebels in Gawada Lady Zuntagi military base Punama control toxin cray, Zuntagi Amar vehicles, Yaramati naval support Torak Pataraga Susayol and Irom Subnasatara Kiba, offensive the town odu, Ikoina Kudums and Mangamle, Gawa Townasi, English in Aniga Kungamarigi Sahilu Shilapu Matamashida, Aroibo in a Kudums and Kiba town hoidi, insurgent group Asina and Matu Piamadi. Kanpetlot pu December thagi angan masukta lakshin krabani Saina ki mekedi gi maru oiba leadership ki role lawduna political gi dialogue sa thana bukhon rakwa matamda Arakan army gi mekedi gi sumadubu taram no okna bi tamakta sem sadunu lei masina ethnic arm organization EAOS ka negotiation sa thana bukhona bada maru oin ithil pipangamani Arakan army ki oina di matamama de hekta wari sanana bi tamakta sem sadunu lei ripani Saina ki oina di kilometer satre ko humdraga mathui sangba oil amadi gas pipeline Myanmar gi Rakhine state ki capital oiriba Sitwe gi Myanmar gi awang thangba state sing power ga puna bohona riba duda khudong sa daba mayok na ribani Saina gi maikei gi su joint security company ama military ga loinna linglaga ngak sen bi gi thawang pekhana bi gi damakta thawrang sa takhrabani Center for Strategic and International Studies in Washington gi adjunct fellow oiriba Michaels Martin Fungdoki wapam madadi Saina na military junta bu makoina paikhaliba thabak thoram singadu ngak sena na bu hona bada maruiba thawdang ama lohoni bi apamba lairibani kariguma junta gi maithiba tabagi phibam ama mayuk narakpa matamda Saina gi maikedi gi kannana ba khongthang sing paikhalakpa siyai haibigi wapam phongdokli Saliba sayasida Myanmar gi military junta gi lanmi singasi Rakhine state gi di mapung phana tathokpangam lagani Kariguma junta na maithiba nanglaba matamda Saina gi maikedi plan B gi thawrang ama paikhalak-tuna Arakan army ga wari saraga matau karamna pipeline adu asu engam yauduna tingba yagani haibigi matangda khannarakpa yai masigi sumathakta hauzik Myanmar humanitarian gi oina mateng pangbigi tangai fadaba laire United Nation gi maikedi gi Rakhine state lairiba miyoi singasi saningai thakningai leitabigi awaba mayuknariba phibam asida athuba matamda mateng pangnabigi wapam taksilibani Thai border oiriba Mysota lairiba independence analyst base Paul Graining na phungdoki buwap mamada junta gi lanmi sing asina Myanmar gi lamgi sada taragama khaktama control tawre aduga ethnic arm organization EAO amadi People's Defense Force PDF na disada ni fugi sang control tawduna lairabani haidena su paus da makhata na phungdokli aduga tentang na sumna mayam da thamjaramge Hauzik oina di mayam pau sisu matang ase lusinjarage amasum mayam puna anauba update ngamina sena channel sigi maikedi gi myang mafamda makhata na thamjari loinana makhata ba maroi bi pausing mayam puna ngamina se